अहानबद मरुइब पाव हानगी कांग्रेस एमएलए मंगा पार्टी सिदगी तोकलगा NEIDP दा यावख्रे नुमित मंगानी चुपना चथगदब यावसंग कुमहै ngasiदगी हौख्रे लेकाई लेकाई दा यावसंग स्पोर्ट्स पांगथोकपसु हौनख्रे अमसुंग इसिंगना क्वेश्चन दुना लेरिबा करांग इथत खुंदारिबा मियामना चही कया थकनबा तोती इसिंग फंगदना अवाबा कया खांगदुना लाकले क्रमजरे ISTV के नुंगथिल की पाव मीटिंग ताबिरी बसिंग तराम नोकचरी हजि पाव सनोक न पिजरी AICC के प्रेसिडेंट राहुल गांधी ना नुमित निनी की खोंगचते इम्फाल दा लाक्तुना लोकसभा मिखल की वोट खोमलम लगा ngarang इम्फाल दगी हनखिबदा ngairi ngaida कांग्रेस की हाना MLA ओइरंबा मियोय मंगा पार्टी असिदगी तोकलगा रीजनल पार्टी अमा ओइरिबा NEIDP दा यावख्रे मकोई सिंह अदुदी कांग्रेस पार्टी की लोकसभा मिखल की दमकता मिरेप ओइननबा मिंग पिशन बदा यावरिबा हानगी मणिपुर यूनिवर्सिटी की VC सु ओइरंबा कांग्रेस पार्टी की स्पोक्सपर्सन खुराई केंद्र की MLA ओइरंबा डॉक्टर NG बिजॉय कांग्रेस पार्टी की स्पोक्सपर्सन नावरिया पाखंगलाकपा केंद्र दा MLA ओइरंबा RK आनंद कोंथौजम केंद्र दा MLA ओइरंबा शरद कुमार ओइनाम केंद्र दा MLA ओइरंबा इबोहलबी अमदे यास्कुल केंद्र दा MLA ओइरंबा ई चाने ISTV न्यूज न फंगबा पावगी मतुंग इन्ना मखाताना कांग्रेस की स्पोक्सपर्सन अमसु NEIDP दा यावरखिबा याय हाइरे कांग्रेस पार्टी दगी फंगबा पावगी मतुंग इन्ना ngasi NEIDP दा यावखिबा सिंग असि कांग्रेस पार्टी दगी रिजाइन तौखरबा मियोय सिंगने हंदक कांग्रेस पार्टी न अनौबा मी खरा लौशिलकपा सिदा मखोइना यानिंगदबा खुराई केंद्र दा रतन नावरिया पाखंगलाकपा केंद्र दा मनाव तोन लौशिनबा अमदे ओइनाम केंद्र दा युमनाम जयकुमार पार्टी सिदा चंगलकद्रा हाइबा कीबदगी चिंगनबा फावबा अमदे हंदक MP की टिकेट थारिबसिदा टिकेट फंगररोय हाइबगी चिंगनबा फावबदगे मखोय मखोयगी मसागी साफगदबा माइकैरोमदा चटखिबनी हाइरे अमरोमदा AICC के प्रेसिडेंट राहुल गांधी ने नुमित निनी की खोंगचते इम्फाल लाकलंबदुदा स्टेट असगी मरुओइबा इशू सिंग नाथैरगा मिखल की खुदोंग चाबा लौरगा हनखिबा थवोंगबो यानिंगदे हाइदुना ओइनाम ब्लॉक कांग्रेस कमिटी ngasiदगी मुथतले हाइना ब्लॉक कांग्रेस कमिटी की प्रेसिडेंट L अंगौना ओइनाम द पांगथोकपा पाउमी सिंग उनबदा फोंगदोखरे ब्लॉक कांग्रेस कमिटी की थौपुबा कया यावना पांगथोकपा पाउमी सिंह उनबदुदा प्रेसिडेंट L अंगौना राहुल गांधी ने स्टेट असिदा आर्म फोर्सेस स्पेशल पावर एक्ट 7 पे कमीशन फ्रेमवर्क एग्रीमेंट यावना तोंगान तोंगान इशू सिंगी वाफम अमत थमलमदना वोट खोमलगा चटखिबसी यानिंगदे कांग्रेस द तोकपगी वारोल MPCC की प्रेसिडेंट पिशन खरे हाइरे आई सेक्रेटरी ये तफम सेक्रेटरी वाइस प्रेसिडेंट यारे अहन रिजाइन तौरगदी होजी तौजरनी हाइदना अइना रिजाइन तौरबदिना मोजु रिजाइन तौबु सब माने हाइदना मसी ISTV लेबा अदुना अइना रिजाइन तौरबदिना ओनाम ब्लॉक कांग्रेस कमिटी जे ngasiदगी मुथले हाइना आई मयामदा मीडिया की थोंगा आई मयाम फंदा नुमित मंगाने चुपना चथगदब यावसंग कुमहै ngasiदगी हौख्रे यावसंग कुमहै ग मरी लेनना ख्वारंबल कैथेल द माइकै कयादगी पोचै लेबा लाकनरे मसने इम्फाल सिटी द चौब ट्रैफिक जैम थोखे ट्रैफिक पुलिस अमदी पुलिस पर्सनल क्याना मियामना पोचै लेबा लाकपदा खुदोंग चाननबा अमदे ट्रैफिक जैम थोक्तनबा थबक कया पाइखतले अमरोमदा यावसंग कुमहै ग मरी लेनना चही खुदिंगी लेकाई लेकाई द पांगथोकनबा यावसंग स्पोर्ट्स सु ngasiदगी हौनख्रे यावसंग स्पोर्ट्स की दमक लेकाई लेकाई के क्लब ऑर्गेनाइजेशन सिंगना लुचिंगदुना सेंगलबा कंगला लाइफम लेलदगी मैरा लौबा लाकनखे
Ising na question duna leiriba karang itata khundariba miyam na chahi kaya thaknaba toti ising fangdana awaba kaya khangduna lakle hiramasda paudam ama. English ngani kun fawbagi manungda yumthong kuding thaknanaba ising pigani haina sangsilaliba khongthang asida ising nei koi koisilaga leiba loktak mayai karangi kunjasing nasu chahi kya gi mamangdagi haujik fawba thakna chananabagi damak awaba mayokna duna lakli kan yengchen ba walakpadagi 25 sing asi pipe sing mangjalakpa amadi hariba posting asi phajuna ran taw ngamdre 2006 dagi 46 adai dagi koi tuti gi sing asi thakpa phangdre logju pantha lakpa matam haidi season koi sense tor ko matam si yam toina koi gi khungang sida leiba praja sing asi da anaba layong si makhan makhan ge dum toina dum thengnai koina su kya khana topa koi mari lein ba kansal PhD gi matang da kai da koina dum tatna dum haijabani adubo koina su kya maru oina idi yengchan bidabagi maramna asu chahi sangsina ikoida awaba damak thenari haina haijani loktak pat kangna bi wafam NGO yauna manipur laingakna tattatna nainiduna lakni ngasidi nomu gi loktak pat gi sing mosilapun maram oiraga thanga madi karangi khunja sing loktak patna thakna chana bi sing oiramba ngasidi loktak pat gi sing mosilapun maram oiraga thakna chana bi sing aduki mutik awaba mayoknari miyoi lising ahum lomna khundaba karangi khunja singna makoinu hujik karamba mawongda thakna chana bi sing leli karangi khunja singna loktak pat mayaida ising ni koi na question laga leibu oiregasu PhD Visnupur division gi makhada water supply ama chahi tara gi mamangda karang island gi chingthak asida saduna matam khara ising piram lo matungda ngasi phawba thaknana ba aphaba toti gi ising thakpu phangdana leiramli karang da dia toti ising phangdi loktak gi ising ni thaisi mahik lai chumdradi thak ya tre ba khoje ising je soedana ado phi da chumma thak dradi mahik tun ya de ba phatra ba ising thaga bo na de bro kan ya bro karang ai ba khunji di wa haramni kaino nga phara sare phadra tue sing thakpai je tuti pibiradi gormene tuti piradi phatra singi jamukte di karang di wa wangni kam dingno ware yang di phata bangda thae agana phumjil kalme sing karakana yangoi do ni phata ba taw tharakpa adigi sing mandri taw thak mayam sina phumbi gi lainang mayam sina pathar aga mase khoda yam samai sam oe dam je thinghi maramna ai loktak sida sing phatabse mayam am ko thingnari haujuk jiksu mahik kaya ne haujuk lei loktak thil lei bise maram aduna ai khoi sing thakpada yamna khudong thiba laina tina ki khuding da ju loina mayu yanari chahi kya gi mamangdagi haujik fawba thakna chananabagi damak awaba mayokna duna lakliba asi yengbiduna athu matamda karang khunja gi damakta thaknanabe ising pibiba haibasi khunja singgi apamba oiri ISTV pawgi damak gyaneso yumkhaibam loktak pat karang island Lakliba April ki tang taramathoy de pangthokadoriba Outer Manipur Parliamentary Constituency ki mikhalda election observer expenditure oigadoriba BK Singh amasung Binay Kumar Katheti ngarang Imphal da thunglabaga loinana mathok toba hokre Outer Manipur Parliamentary Constituency ki Assembly segment kuntra humdoidigi nifu manga fawbagi thabak thoram yengshin gadoriba BK Singh ki mobile number 9089134114 amadi Outer Assembly segment Nifu Taruktagi Humfu Fawgi Thabag Yangshin Gadariba Binay Kumar Kanthetagi mobile number 60090814647 da Miyamna Mikhalga Mari Lainana contact over Yagani Haire. Makoi Anina Thobal da Mikhalga Mari Lainana returning officer amasung district election officer Haubam Rosita Unabaga Loinana Thobalgi DC ki conference hold the political parties nge Miyut Singh Unaduna Mikhalga expenditure ki matang da khanakre. Assembly segment Kunipal ge assistant returning officer Singdasu video conferencing gi matangda kupna khangan khre Amaromda outer gi returning officer oiriba Haubam Rosita na mirep oigadeba singna March ki tang kun mathoi amasung kun manga da mirep che pishinba yagani haire Outer Manipur Parliamentary Constituency ki Janata Dal United ki mirep oiribada Outer Manipur Parliamentary Constituency Minority Development Committee na saugat lehaina laukthokre
Hatta New Chekon Laiba JDU Manipur State Unit ke office te pangthokpa paumi singa unaba amada Minority Development Committee ke President MD Siddiq Alina haikibada Outer Constituency de Ladiba Tampa ke constituency taret ta Ladiba Minority Singi Committee asina Ching Tamgi apunba amasung amata oinana ba thabak tawduna lakliba mirep asibo mihut oina thagatnaba warep laubani haike JDU unita asina khwaidagi hena harani haiba wakhanduga aikoina oja sibu aikoina ngasigi conference asi amatang pangthokna nabaina aikoina ireng tawjabani oja asi aikoina haiba aikoigi minority gi development committee asina oja asi warep taraba matungduda aikoina pakhata na masigi thabasi chatha charapani JDU Manipur State Unit ke President amasung Lok Sabha Outer Constituency ki mirep oiriba hangkan fau title na haikibada mahakpu sogat pirakpa singbu taram nokpaga loinana thamliba thajibasi manghandana bahotnagani Outer Constituency the voter lak mapal lising nifu rom leibada lak mari rom na naga lak ahum rom na kuki oi lemhauriba kanglup singna Manipur gi tampaki mafam singda lei makoina sawarlakpa si mikhal mai paknabagi khudamni BJP na kuki da ticket pi na bahotnari basi makoigi aron ba agenda ni haiba JDU na chapchana khangle haike Akoi JDU di any BJP or Congress na any cookie amada pio no problem naga amada pio no problem akoi JDU di prayada aina phongdok chaning badi akoi di ninghandana Manipur si I praya sing se gi awa ba se uraga tumin leiba yadre haiduna tumba chaba phawba maru oina khandraduna hauramaba party ni aduna any party na karamba candidate thado agasu akoi de ninghandana aroi ba phawba cha tharaga ngasi JDU nungsiba Manipur praya pum namakta masige platform asida hanna amu appeal tawjari thank Malengi mafam kayada pangthokna bagumngas International Day of Forest and Education Thoram Learn to Love Forest haiba theme da Central Forest Division na sinduna lamdeng mayailekai community hall da pangthokre Thoram aduda Chief Conservator of Forest TH Mahendra Pratap DFO RK Amarjit Joint Forest Management Committee lamdeng mayailekai gi President PH Indramani amadi CH Bihari na athoiba mitunglen singoina sarukyake Tharomaduda lamdengi akoibada leiba miyamna sarukyaki Chief Conservator of Forest TH Mahendra Pratap na phongdokhibada thoramashi pangthokpagi maramdi umangi kanabasi miyamda khangannabani umang laitrabadi miyoiba amadi jiba panbasing malemsida leiramloi maram aduna aikoina umang yokatpa mathau tai haina phongdokhe Prithivi matangda khanaba chenaba doro lan doiro chakutpa doro ana ekdero awana doiro masi punama pulliba sangsthana sinane ekoye numit ekoye prithivigi miyamda forest na lori gathogangse umang na lori gathogangse ekoye punama khamina tradi ekoina forest department na adagi forest ki da thawai yausaba nungsijaba miyoi kharana chela chunga ga tiya de ekoye punama ekoye angang dagina khoini ahanba miyoi khurima umang na kari kana beri ye ana masi pun khangui nana ba nasi ki numida se na hana ki chahi ki numida se bas resa koi na katok chabne Kakching gi angancing ko park tasu park asigi management committee na sinduna u thasi u hingan siaba kholaw ga loinana malem gi umangi numit pangthokre numit asiga mari leinana lamdam mashida ariba matam dagi season naraklaba hidak oina season aba yaba u makhal kaya thake Ngasi Universal Friendship Organization Imphal East Zone No. 2 Headquarter Bamon Kampu Safong Lakhibagi Kunithoi Rak Suba Rising Day Thoram Pangthokre Thoram Machine Mari Lainana UFO gi Thaupuba Miyoi Amana Phongdorakpada Malemda Ladiba Thawai Panba Khibikpu Nungshiba Makhoi Bungak Senbiduna Thambaga Loinana La Laitaba Malem Ama Semnaba Pandamda Chathabani Haike Thoramduda Manipur gi Tongan ba Mafamdagi Lakpa UFO member Amadi Ireicha Kayana Sarukyake Paugi maraktat natin ma-break ma.
Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for students, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Porompa near Jennings Hospital. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawi February thagi GSTR 3B return file tawagi aroiba numiti lakliba March kitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawi Kanganjariba Department of Taxes Government of Manipur. The Great Wedding Sale by Mobile Furniture. Chicken 65, Chicken Lollipop Dry, Chicken Masala, Chicken Lollipop Masala. Maipa Foods, available at your nearby store. Wangkai Ningtem Pukri Mapab da Laiba Career Nurture Center da Lakliba April Nipan dagi Class 9 amasung 10 CBSE gi Science and Maths Class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi Foundation course haujaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Family Camp on 21st March to 25th March. Mahay Masing Education Technology Private Limited Amadi MMTA ga Kutsam Naraga Learning Come Adventure and Sports Family Camp 2019 Pangthok Charagani. Pangthok Chagadoriba Mafam Manipur Mountaineering Institute MMI Lamda near Laimatak Project. Contact 7085723248. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Paradise Para Fruit. Paradise Para Fruit. Have a sip and feel the difference. Maipa Dance Studio and Fitness. Break matunda taram nok chiri hazima khata bapau. Lok Sabha Mikhal Gamari Lainana Thaubal District Apun Excise Department Inspector S Nilakumar na Luchingba Kangbu Amana Thaubal Kuno Amadi Kakching Lamkai da Drive Chathabada Miyoi Kharana Lotsinduna Thamlamba Yu Kaya Fagat Pangamkre Fagat Laba Polam Singh Yaripok Excise Officer Thamkre Commissioner Excise ke Ayaba Lauraba Matungda Mai Thaduna Manghalagani Hairi Saknai Raba Manipuri Muslim Aiba Padma Bhushan Abdul Rahmanda Sahitya Thopang Lupna Lanthokpa Gopal Sharma Award Lisingani Tara Mapal Kutsinakre Hariba Award Asi Poknafam Pauchigi Mapu Amadi Pauche Sige Editor Su Oiramba Laikhidraba Gopal Sharma Gi Mingda Mahaki Imung Manung Nakatpani Award Lanthokpagi Thauram Adu Hindi Parishat Ngasi Malem Gi Saireng Numit Palan Thauram Ga Mari Lainana Sahitya Parishat Ki President IS Kangjamna Aiba Abdul Rahman da Kutsinake
मालेम की सैरेंग नुमित पालन गमरी लेना साहित्य थौपांगलुक की चहिगी पुथोकपा मैगजीन सक्लोन इंटरनेशनल मणिपुर फोंख्रे लोइनना थौरम की सरुक अमा ओइना मालेम की तोंगान तोंगान मफम द लैबा सैरेंग अइबा मंगा की सैरेंग खरा नैनखी All Manipur Working Journalists Union Sinduna Chathariba Journalists in Yoksung Sports Meeting Asi Ahoba Numitta Kumal Lampak Man Stadium the Salai Holdings Private Limited ki Chairman and Samarjit na Hogdoke Hogdokpagi Thoram da Amjugi President Brozendra Ningombasu Sarukyake Ngasi Ahoba Numitta Nupigi Shot Put the ISTV gi Rosie Malana Gold Medal Lokre Babitana Bronze Medal Funkre Nupigi Discus Throw the ISTV ki Babitana Silver Medal Fungle Nupagi Shot Put the ISTV ki W Kumar Jitna Gold Amadi and Binoina Bronze Medal Fungle Nupigi Long Jump the ISTV ki Rosie Malana Gold Medal Lokre Amadi Jayana Bronze Medal Fungle Nupagi Long Jump the ISTV ki Aruna Silver Medal Amadi Bipin Chandrana Bronze Medal Fungle Amarum the Chathariba Amzugi Sports Meet Asida ISTV ki W Kumar Jitna 100-meter race gold medal Funkre Nupi ki 100-meter race the ISTV ki Rosie Malana gold medal Lokre Sana Laipa ki Lily Kimna silver medal Amadi Impact TV ki RK Victoriana bronze medal Lokre Nupi ki 400-meter race to Su ISTV ki Rosie Malana gold medal Lokre Hazeru Badamariba Pau Amukanna हानगी कांग्रेस एमएलए मंगा पार्टी सिदगी तोकलगा NEIDP द याउख्रे निमित मंगानी चुपना चथगदब याउक्संग कुमहै ngasiदगी हौख्रे लेकाय लेकाय द याउक्संग स्पोर्ट्स पांगथोकपसु हौनख्रे अमसोंग इसिंगना क्वेश्चन दुना लेरिबा करांग इथत्त खुंदारिबा मियामना चही कया थकनब तोती इसिंग फंगदना अवाब कया खांगदुना लाकले Howji Fawgan IS team the Pijapa Pau, Matanga Shutter Sinjere, Midang Tabiri Basimbo Mukana Kurumjeri.